ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯏꯕꯦꯝꯍꯜꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯇꯧꯍꯜꯂꯤ꯫ ꯃꯥꯅ ꯆꯥꯅꯤꯡꯏ ꯍꯥꯏꯕ ꯃꯈꯩ ꯄꯤꯖꯩ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯄꯥꯛꯅ ꯌꯥꯎꯍꯟꯗꯦ꯫ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯊꯥꯗꯣꯏꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯀꯦꯕ ꯅꯥꯟꯕ ꯑꯁꯤꯇꯅꯤ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯏꯕꯦꯝꯍꯜꯅ "ꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ, ꯏꯃꯥ ꯊꯣꯡꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯉꯣ꯫ ꯏꯃꯥꯅ ꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯆꯥꯒꯦ ꯑꯩꯗꯤ." ꯌꯥꯗꯦ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯥ? ꯅꯄꯥꯕꯨ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯍꯜꯂꯨꯒꯦ? ꯆꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯑꯍꯥꯎꯕ ꯆꯥꯃꯟꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥ, ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯁꯤꯔꯥ? ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯀꯥꯡꯁꯣꯏ ꯍꯥꯎꯅ ꯊꯣꯡꯕꯤꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ꯫ ꯃꯃꯥꯗ ꯀꯩꯝꯇ ꯌꯥꯎꯍꯟꯗꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ ꯏꯃꯥ꯫ ꯏꯃꯥ ꯄꯣꯊꯥꯔꯒ ꯂꯩꯌꯣ꯫ ꯃꯣꯏꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯔꯒ ꯑꯩꯅ ꯀꯩꯝ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯏꯀꯥꯏꯖꯩꯌꯦꯕ꯫ ꯀꯩꯗꯧꯕꯒꯤ ꯏꯆꯥꯅ ꯇꯧꯗꯣꯏꯅꯣ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯏꯃꯥꯅ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯏꯆꯥꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ꯫ ꯌꯦꯡꯉꯣꯏ ꯊꯣꯏꯕꯤ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯣꯏꯒ ꯌꯥꯄꯣꯟꯇꯦ꯫ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯀꯥꯟꯗ ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯁꯨꯝꯅ ꯂꯩꯒꯦ ꯐꯪꯉꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯧ ꯑꯣꯏꯈꯤꯕ ꯃꯤꯀꯨꯞꯇꯅꯦ ꯏꯃꯨꯡꯗꯨꯒꯤ ꯚꯥꯔ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯏꯃꯨꯡꯗꯨ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯊꯕꯛ ꯇꯧꯔꯒ ꯑꯩꯅ ꯌꯦꯡꯉꯒ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦꯕ꯫ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯑꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯕꯗ ꯋꯥꯔꯅꯤ꯫ ꯏꯃꯥ ꯀꯩꯁꯨ ꯋꯥꯗꯦꯅꯦ꯫ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯍꯦꯛ ꯄꯥꯡꯉꯨ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ꯫ ꯅꯄꯥꯁꯨ ꯏꯪꯈꯣꯜ ꯁꯨꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯦꯟꯖꯥꯡ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯀꯨꯟꯖꯣꯁꯨ ꯏꯪꯈꯣꯜ ꯁꯨꯔꯒ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯅꯪꯕꯨ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯩꯃꯥ, ꯏꯆꯥꯗꯤ ꯁꯤꯗ ꯅꯃꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯏꯄꯥꯗꯤ ꯅꯪ ꯎꯗꯕꯗꯨꯗ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯣ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯦꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯅ ꯇꯧꯍꯜꯂꯤꯅꯤ꯫ ꯑꯩꯅꯗꯤ ꯇꯧꯔꯨꯅꯨꯅ ꯍꯥꯏꯔꯤꯅꯤ, ꯌꯥꯗꯦ꯫ ꯑꯩ ꯋꯥꯈꯤꯅꯤ ꯍꯥꯏꯌꯦ꯫ ꯅꯃꯥ ꯑꯗꯨꯝ ꯇꯧꯖꯗꯧ ꯂꯩꯔꯗꯨꯗ ꯏꯆꯥ ꯋꯥꯅꯕ꯫ ꯀꯩꯒꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤ? ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯌꯥꯗ꯭ꯔꯣ? ꯏꯆꯥꯕꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯣ? ꯂꯥꯝꯗꯦꯗ ꯄꯥꯕ, ꯏꯃꯥ ꯋꯥꯅꯤ ꯇꯧꯕꯅꯤ꯫ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯇꯧꯁꯤꯜꯂꯗꯤ ꯈꯔ ꯊꯨꯅꯁꯨ ꯂꯣꯏꯔꯅꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕ ꯐꯪꯉꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯅꯤ ꯃꯃꯥ꯫ ꯇꯧꯃꯤꯟꯅꯔꯣ꯫ ꯍꯟꯗꯛꯇꯤ ꯏꯪꯈꯣꯜꯁꯨ ꯌꯥꯝ ꯐꯖꯔꯦ꯫ ꯃꯍꯩ ꯃꯔꯣꯡ ꯌꯥꯝ ꯄꯥꯜꯂꯤ꯫ ꯃꯁꯤ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯁꯅꯥ ꯁꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯂꯩꯖꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯥꯎꯅ "ꯑꯩꯈꯣꯏ ꯊꯥꯗꯣꯏꯒ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕꯁꯦ ꯇꯜꯂꯤꯗ ꯑꯩꯗꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯄꯥꯈꯪ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯂꯝꯗꯕ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯛꯁꯦ ꯄꯪꯊꯤ ꯊꯤꯕꯗꯤ ꯅꯠꯇꯦꯕ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯊꯤꯔꯦ꯫ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯊꯥꯗꯣꯏ, ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯈꯩ ꯑꯩꯈꯣꯏ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯍꯌꯦꯡꯗꯒꯤ ꯆꯠꯃꯤꯟꯅꯔꯔꯣꯏꯁꯤ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤꯁꯤ ꯇꯟꯗ꯭ꯔꯥ? ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕ꯫ ꯃꯣꯏꯅ ꯌꯦꯡꯉꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯈꯪꯉꯕꯣ? ꯅꯣꯏꯗ ꯌꯦꯡꯂꯛꯄꯁꯨ ꯌꯥꯎꯔꯝꯅꯤ ꯀꯩꯗꯧꯔꯒꯦ? ꯍꯣ, ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯑꯩꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯀꯅꯥꯗ ꯌꯦꯡꯂꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯗꯤ ꯃꯤꯆꯥꯟꯅꯔꯣꯏꯗ꯭ꯔꯣ? ꯀꯅꯥꯝꯇ ꯃꯤꯆꯥꯟꯅꯗꯦ ꯏꯕꯦꯝꯃ꯫ ꯅꯪꯉꯣꯟꯗ ꯌꯦꯡꯂꯛꯄ ꯉꯥꯛꯇꯅꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯅꯨꯄꯥꯅ ꯌꯦꯡꯂꯛꯄ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯗꯒꯤ ꯅꯐꯤꯅꯔꯣꯟꯗꯣ ꯅꯥꯇꯩ ꯆꯥꯗꯅ ꯍꯦꯛ ꯂꯝꯕꯤꯁꯤꯗ ꯆꯠꯂꯣ꯫ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯑꯗꯧꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯦ, ꯑꯩꯗꯤ ꯃꯤꯅ ꯌꯦꯡꯂꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯏꯕꯦꯝꯃ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯏꯖꯠ ꯌꯣꯟꯗꯣꯏ ꯁꯔꯨꯛꯅꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯌꯦꯡꯉꯛꯇ꯭ꯔꯁꯨ ꯌꯥꯔꯦ꯫
nupa phangdrasune adum leizarageko adubudi nangda nayum pankro fazabi nang leitrabanina aikhoisu nupa phanglapu yai kaino adu thadwai nangna nasak aduk yam fazaraga athiba nupa makhalaga koidu kaigino nangna ta khambase kai yengdana pamino ba masak haidi thire maral yam paibusu natte khangde isu faza khraba maral leikraba nupa kaya kayani idungda koini nariba makhoido loina hundoklamlaga athiba nupa sida nungsiba ma phawkhrini ado magi magun amadi lei magi wahai wata sa mi sungba yam hai ma nangang thuk saktorak pasa aidi paknamda nungsi adum taninga leizani ado masak thizarasu kaisu kaideda mi phatabasu natabasibu aidi sinabu hena phare khalida e masidi laina yam hejalamedana muthidana pum khraba mali on thokna su haikreda madui nupa do nungsinabiyu aikhoi kumhai oini yengjage ado nupia moigi mamaga machannupiga do wahi wata kaya phajade hainai moi mama do sari yam kali hainabani ko nang munna umta khanko nang hai wai punsi su palai mina doini ningol madi khar lerga mayum pankhini aduna khara phare amuk ado nanem duga mo chana trati nang kisu nungaina lebanga moi ko hausik noigi ma pa bana nungsina luna tawjari duga hai wai nang na wana leiradi makhoi su leifom khangoi thadwai aina hairisa nangi nungsinaba thugaige haiba natte nangi tungi khalaga haibani ko ai kaisu khande he kaino ne masiba nangna haibabu aina kaigi lana mu khandoino ibani na tina reisa ngasing rangta natte nangi makun ai khangi kedaurage ado moi mama da yamna mak phatabadi nataba male khara ngangje haibe wani adugidi aina asaiba bata tawdradi maso ingonda pangangna ngangba yaba natteda adole ha ta khambaga kainabadi ai ngamdo mande aina mabu yam nungsiyure khambana o kanano yam nungsiyudubo aina taba thopa amga leirjalo lehau ai buithanda natum ta hodoribo torisibo as ta khamba manindagi hekta wangang leisibu kaino mihon gase asarga yaukhre pakhalono ibungo nangi nupi se nangi nuksibadane phajana ngawri hainaramiba ho adu bori phaine aina taba topaga nuksinaramadi khambaiti khangangi tawni thauna phaba pakhang se itasi unazaro kuidi kuinu ko ekhoi pafam da ngairamge noi ani tapna lakmino thadoi ekhoi satlamage sasat lakso natradi ekhoi dine nangi saruksu yauna loina sathongani ko mama nabi sing do nok tuna sakre khambaga thadoi gesu tapna wari saduna lai kari mathelbu habirak lagi sana as haure emagi haunabi se chumna sungangu ba aibade kangsi sare ta khambadi lairaba khambani do aigi palem ima lairabina irombabu pizare do taning demi ta khamba aina saura adi tumina parpak chakhiduni yo nangna thanda ngangale hodoini ba ai ngangarise bai thokhino bomta aina sum nungsidana laknabane ba nangna sawbusa aidi yam nungai ba aduine ba ado ibani nungsinai se no ima pa banai se masak thimali kaina yaraktradi kamai to ba ta khamba nangsa waza za yam ngangida aikhoi mapa badi aina hairikai loina yabani aina nang nungsi haibada moina kaisu yaro idaba nati ado adugumba kaisu khalluno ba nungai bo wakhandum khalaga leyo makhoi ani sum lakpada leihausu pothamda ngai duna leiram aduga makhoi punna singju saminaraga hanarakli thadoina ima phi sarage ai yumda sum tumaga leisan basa ware matam lenba oina isagi sel khitang hoirasu tanjai yade isa wani phi saba haise isa yam wabani isa na sel piu haidi khai imana pini isa gi awatpada hayo imana leini phi di saba yade ko nangna matam lenba wai hairagana ima ga ne napaga tawraga inkhonda nomagi ne ngehang koi thuklusi ima ai kai suwari ngehang tang sagi mi imanabi singsu loina sai aisu sagi ba ai phisa kolama leibiyo ima aina saraga aigi hayang ai punabasu angmam loksinni yengune ayuk hek hawat padai thaba amatasu tawhande tumbaga sabaga isa sa noisu noi khatle aduna ai phi sargi koima pabadasu khariyana ba haidambiyo athuba matamda aigi phisa kolama leina ba taw koima ha khangdre dei bema nangna thabak suge da hai imana di isa se karimata suwaningde nangse piklingai da nasa yamna sonjarakpani
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯌꯥꯔꯛꯅꯣ ꯅꯥꯈꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯅꯪꯅ ꯉꯁꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯒꯤ ꯈꯜꯂꯒ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯕꯅꯤ ꯏꯆꯥꯅ ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯗꯤ ꯁꯥꯔꯣ ꯅꯄꯥꯒ ꯑꯩꯒ ꯇꯥꯟꯅꯔꯒꯅꯦ ꯅꯪꯒꯤ ꯐꯤ ꯁꯥꯀꯣꯜꯗꯣ ꯂꯩꯕꯤꯔꯒꯦ ꯑꯗꯨꯕꯨꯅꯦ ꯐꯤ ꯁꯥꯔꯤꯅꯦꯅ ꯀꯨꯏꯅ ꯁꯥꯕꯗꯤ ꯌꯥꯗꯦꯀꯣ ꯅꯁꯥ ꯋꯥꯍꯟꯕ ꯌꯥꯗꯦ ꯅꯪꯅ ꯅꯥꯕꯁꯦ ꯅꯄꯥ ꯏꯕꯥꯅꯤ ꯇꯧꯐꯝ ꯈꯪꯗꯦ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯔꯛꯇ꯭ꯔꯁꯨ ꯏꯃꯥꯅ ꯌꯥꯅꯕ ꯈꯔ ꯉꯥꯡꯅꯕꯤꯌꯨꯀꯣ ꯑꯩꯗꯤ ꯂꯩꯍꯧꯗ ꯑꯩꯁꯨ ꯐꯤ ꯁꯥꯕ ꯍꯧꯔꯅꯤ ꯂꯪ ꯂꯧꯕ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯗꯧꯅꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯍꯣꯏ ꯅꯄꯥꯅꯕꯨꯗꯤ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯅꯕ ꯍꯥꯏꯅꯔꯒꯦ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯧꯔꯦ ꯅꯪꯅꯦ ꯏꯁꯤꯡ ꯁꯣꯛꯂꯨꯔ ꯆꯠꯂꯣ ꯂꯩꯍꯧꯁꯨ ꯂꯥꯛꯂꯅꯤ ꯆꯠꯂꯣ ꯐꯠ ꯆꯠꯂꯒꯅꯦ ꯑꯗꯨꯝ ꯍꯜꯂꯛꯎ ꯏꯃꯥꯅ ꯁꯣꯛꯄꯤꯒꯦꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯒ ꯃꯃꯥꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯦꯅ ꯍꯥꯏꯅꯔꯗꯤ ꯑꯩꯕꯨ ꯌꯥꯝ ꯁꯨꯅꯤꯡꯗꯕꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯅꯪꯁꯦ ꯄꯪꯈ꯭ꯔꯦ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯁꯤꯡꯉꯦꯗ ꯏꯆꯥ ꯆꯥꯎꯔꯕꯅꯤ나 ꯑꯩꯁꯨ ꯄꯣꯊꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯗꯧꯔꯤꯁꯤ ꯀꯥꯎꯔꯕꯣ ꯂꯥꯛꯑꯣ ꯊꯥꯗꯣꯏ ꯏꯁꯤꯡ ꯁꯣꯛꯎꯔꯁꯦ ꯍꯣ ꯏꯅꯦ ꯅꯆꯥꯅꯨꯄꯤ ꯐꯖꯕꯤꯁꯦ ꯉꯥꯏꯍꯥꯛꯇ ꯋꯥꯏꯔꯨꯒꯦꯀꯣ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯆꯠꯂꯣ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯐꯖꯅ ꯆꯠꯃꯤꯟꯅꯧꯀꯣ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯡꯂꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯅꯤꯀꯣ ꯈꯨꯗꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯤꯡꯍꯟꯅꯤꯀꯣ ꯁꯤꯡꯗꯕꯒ ꯌꯥꯔꯣꯏꯗꯧꯅꯤ ꯑꯩꯗꯤ ꯅꯪ ꯐꯥꯔꯒ ꯑꯗꯨꯝ ꯊꯝꯗꯧꯅꯤ ꯍꯦꯛ ꯁꯤꯡꯗꯕꯗ ꯃꯃꯥꯅ ꯃꯄꯥꯗ ꯐꯖꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯁꯥꯀꯣꯜ ꯑꯃ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯊꯥꯗꯣꯏ ꯐꯤ ꯁꯥꯕ ꯇꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯦ ꯐꯤ ꯁꯥꯕꯁꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯃꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜꯗꯨꯅ ꯃꯔꯨꯞ ꯑꯃꯁꯨ ꯌꯥꯎꯖꯔꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯊꯥꯗꯣꯏ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯗꯣꯏ ꯈꯝꯕꯗ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯊꯥ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯏꯕꯦꯝꯍꯜꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯏꯕꯦꯝꯍꯜꯅ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯂꯩꯔꯤꯕ ꯅꯄꯥꯒ ꯑꯩꯒꯅ ꯍꯥꯞꯄꯤꯔꯤꯕꯁꯦ ꯏꯆꯥꯕꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯣ ꯏꯆꯥꯅ ꯀꯔꯤ ꯍꯥꯞꯍꯟꯅꯤꯡꯂꯤꯕ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦ ꯏꯃꯥ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯞꯄꯤꯔꯤꯕꯁꯤꯅ ꯑꯩꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯄꯥꯕꯒ ꯅꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯅꯤꯀꯣ ꯌꯨꯝꯁꯦ ꯏꯆꯤꯛ ꯆꯤꯛꯂꯅꯤ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯅꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯅꯤꯡꯉꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯕ ꯇꯧꯍꯩꯗꯦ ꯄꯥꯟꯒꯗꯕꯅꯤ ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥꯕꯨ ꯎꯅꯤꯡꯂꯛꯄ ꯃꯇꯝꯗꯅꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯛꯄꯁꯨ ꯌꯥꯏ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯀꯥꯏꯗꯣ ꯑꯣꯏꯔꯨꯗꯧꯔꯕꯅꯤꯅꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯏꯃꯥꯒꯤ ꯅꯥꯒꯜꯗ ꯄꯣꯔꯒ ꯅꯪꯕꯨ ꯊꯦꯝꯈꯤꯕꯗꯣ ꯅꯪꯅ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯕꯗ ꯅꯄꯥꯅ ꯀꯩꯊꯦꯜꯗ ꯆꯦꯜꯂꯒ ꯉꯥꯒ ꯂꯩꯔꯨꯔꯒ ꯏꯃꯥꯅ ꯊꯣꯡꯂꯒ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯆꯥꯛ ꯏꯟꯕꯤꯈꯤꯕꯗꯣ ꯅꯪꯅ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄꯗ ꯅꯪꯅ ꯅꯈꯣꯡ ꯃꯆꯥꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯠꯄꯗ ꯅꯄꯥ ꯏꯕꯥꯅꯤꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯤ ꯌꯥꯗꯦ ꯃꯥꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯕꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯇꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯣꯟꯈ꯭ꯔꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯅꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏꯒꯦ ꯏꯃꯥ ꯅꯈꯣꯏ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯀꯅꯥꯁꯨ ꯈꯪꯅꯗꯕ ꯃꯐꯝꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯔꯨꯅꯤ ꯏꯃꯥ ꯏꯄꯥꯗ ꯀꯦꯖꯕꯁꯨ ꯑꯩ ꯐꯪꯉꯔꯣꯏ ꯏꯕꯦꯝꯃ ꯑꯥꯗ ꯂꯩꯔꯝꯗꯧꯔꯤꯕ ꯅꯅꯦꯝꯗꯨꯁꯨꯅꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯤ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯩꯔꯒ ꯍꯩꯅꯔꯛꯇꯧꯅꯤ ꯑꯗꯨꯒꯅꯤ ꯏꯆꯥꯊꯣꯏꯕꯤ ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗꯅꯦ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ ꯃꯧ ꯑꯣꯏꯔꯕꯗꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯉꯥꯛꯅ ꯆꯠꯂꯨꯀꯣ ꯅꯅꯦꯝꯅ ꯀꯨꯅ ꯋꯥ ꯍꯥꯏꯕꯗ ꯍꯪꯒꯠꯅ ꯈꯨꯝꯕ ꯌꯥꯗꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯇꯧꯕ ꯌꯥꯗꯦ
ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯅꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯨꯄꯤꯅꯤ ꯈꯟꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯌꯥꯝꯕꯅ ꯃꯧꯒ ꯅꯤꯡꯉꯣꯜꯒꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯒꯟꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯊꯣꯏꯕꯤ ꯅꯪꯗꯤ ꯃꯗꯨ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯆꯟꯅꯨꯄꯤꯗꯨꯅ ꯂꯩꯒꯦꯅ ꯂꯩꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯒꯅꯤ ꯃꯥꯁꯨ ꯅꯪꯗꯧꯅ ꯅꯣꯡꯃꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯒꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯅꯅꯦꯝꯅ ꯅꯪꯕꯨ ꯉꯥꯡꯕ ꯆꯩꯕꯗ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯕ ꯌꯥꯗꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯌꯨꯝꯗꯨꯗ ꯅꯪꯅ ꯀꯨꯁꯤꯔꯁꯤ ꯄꯪꯇꯧ ꯇꯧꯕ ꯌꯥꯗꯦ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯗꯨꯗꯅꯦ ꯍꯥꯟꯅ ꯈꯪꯍꯜꯂꯝꯃꯨ ꯍꯪꯂꯝꯃꯨ ꯏꯆꯥꯊꯣꯏꯕꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯕ ꯌꯥꯗꯦ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕꯁꯤꯡꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯌꯥꯗꯦ ꯍꯌꯦꯡꯋꯥꯏ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯀꯥꯏꯗꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯇꯧꯒꯅꯨꯀꯣ ꯃꯐꯝ ꯈꯨꯗꯤꯡ ꯃꯪꯗꯨꯅ ꯂꯩꯒꯅꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯌꯨꯀꯣ ꯏꯃꯥ ꯑꯩꯁꯦ ꯄꯤꯛꯂꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯀꯦꯖꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯏꯁꯥꯁꯤꯗꯤ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯣꯡꯕ ꯅꯥꯏꯕꯅꯤ ꯁꯤꯈꯤ ꯅꯥꯈꯤꯕꯁꯨ ꯅꯠꯇꯦ ꯌꯨꯝ ꯑꯃ ꯍꯣꯡꯂꯦ ꯍꯥꯏꯕꯇꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯥꯡꯈꯠꯂꯛꯄꯗ ꯀꯞꯄ ꯍꯧꯅꯗꯦ ꯅꯣꯡꯅ ꯅꯣꯛꯅ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯄꯥꯝ ꯅꯤꯡꯁꯤꯡꯂꯒ ꯄꯨꯛꯅꯤꯡꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯩꯅꯔꯛꯏꯗꯣ ꯑꯗꯨꯅ ꯏꯆꯥꯁꯨꯅꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯩꯅꯣ ꯏꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯟꯈꯩ ꯐꯨꯍꯧꯗ꯭ꯔꯦꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯈꯤꯗꯧꯔꯦꯅ ꯐꯨꯔꯤꯕ꯭ꯔꯣ ꯃꯃꯤꯠꯀ ꯄꯣꯝꯈꯩ ꯍꯪꯉꯣꯏꯅ ꯈꯣꯡꯕꯗꯧꯅ ꯀꯞꯄꯤꯁꯤꯅ ꯏꯆꯥ ꯂꯥꯛꯄ ꯐꯔꯦꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯥꯟꯅꯕꯤꯁꯦ ꯌꯨꯝ ꯊꯥꯗꯣꯛꯇꯧꯔꯦꯅꯅꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯅꯦ ꯅꯪꯅ ꯈꯔ ꯊꯦꯝꯂꯝꯃꯣ ꯏꯃꯥꯅꯦ ꯅꯣꯏꯒꯤ ꯆꯥꯅꯕ ꯁꯦꯝꯕꯤꯔꯨꯒꯦ ꯍꯣꯏ ꯏꯅꯦ ꯏꯕꯦꯝꯃ ꯅꯋꯥ ꯃꯌꯨꯝ ꯆꯠꯇꯧꯔꯦꯅ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣꯕ ꯌꯦꯡꯅꯤꯡꯗꯦ ꯁꯦꯇꯣꯛꯑꯣ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯁꯦ ꯑꯩꯅꯅꯦ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯐꯅꯦꯛꯁꯤꯡꯗꯣ ꯄꯨꯔꯛꯑꯕꯅꯦ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯏ ꯌꯦꯡꯉꯨꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯆꯨꯒ ꯌꯥꯎꯔꯤ ꯅꯪꯅꯒ ꯁꯦꯠꯂꯗꯤ ꯐꯖꯅꯤ ꯏꯕꯦꯝꯃ ꯑꯊꯤꯕ ꯃꯆꯨ ꯁꯤꯐꯥꯎ ꯅꯪꯅꯕꯨ ꯁꯦꯠꯂꯗꯤꯅꯦ ꯏꯐꯗ ꯐꯖꯔꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯍꯌꯦꯡ ꯋꯥꯏ ꯅꯆꯥꯗꯣ ꯅꯪ ꯃꯥꯜꯂꯗꯤ ꯐꯖꯅꯤ ꯑꯗꯨꯒ ꯅꯋꯥꯒ ꯃꯥꯜꯂꯗꯤ ꯕꯨꯠ ꯃꯥꯜꯂ ꯊꯣꯛꯂꯛꯇꯅ ꯑꯃꯨꯛ ꯈꯪꯅꯅꯤꯀꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯁ꯭ꯋꯥꯏ ꯁꯔꯥꯎꯕ ꯖꯨꯠ ꯆꯥꯗꯕ ꯉꯥꯛꯇ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯕꯛꯇꯨꯝ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯊꯕꯛ ꯌꯥꯝ ꯂꯩꯔꯤꯌꯦ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯅꯨꯡꯖꯥ ꯑꯣꯏꯕꯤꯒꯤ ꯇꯅꯧꯔꯕ ꯈꯨꯠꯅ ꯊꯋꯥꯏ ꯇꯥꯅ ꯃꯥꯟꯖ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯅꯕ ꯂꯦꯡꯖꯔꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯂꯣꯏꯔꯒ ꯃꯃꯥ ꯃꯄꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯅꯔꯤ ꯁꯨꯝ ꯇꯧꯗꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯌꯥꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯊꯥꯗꯣꯏ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯥꯟꯅ ꯁꯤꯒꯨꯝꯕꯁꯤ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯈꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪ ꯇꯞꯂꯦ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯦꯝꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯨ ꯐꯥꯎ ꯂꯥꯏꯗꯨꯛ ꯊꯥꯔꯝꯗ꯭ꯔꯤ ꯊꯥꯗꯣꯏ ꯏꯔꯨ ꯂꯨꯖꯒꯦ ꯇꯧꯕꯗ ꯉꯥꯏꯔꯝꯂꯤ ꯄꯤꯁꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯃꯩꯔꯥ ꯀꯠꯂꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯇꯝꯁꯤ ꯐꯅꯁꯨ ꯊꯦꯡꯂꯝꯃꯅꯤ ꯍꯧꯖꯤꯛꯇ ꯂꯨꯖꯔꯒ ꯗꯨꯛꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯌꯨꯡꯂꯒ ꯊꯥꯒꯗꯣꯏꯔꯥ ꯂꯨꯍꯣꯡꯕꯁꯨ ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇꯒꯤ ꯊꯕꯛꯁꯤ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯇꯧꯔꯗꯤ ꯈꯤꯇꯪꯒ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯌꯥꯍꯧꯒꯁꯦ ꯅꯨꯃꯤꯠ ꯌꯨꯡꯂꯒ ꯍꯧꯒꯠꯂꯛꯂꯅꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯂꯗꯤ ꯑꯩꯗꯤꯅꯦ ꯅꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯅꯄꯥꯝ ꯌꯧꯅꯕ ꯏꯟꯈꯤꯗꯧꯅꯤ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯍꯌꯦꯡꯋꯥꯏ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄꯒ ꯌꯥꯔꯣꯏ ꯑꯩ ꯍꯤꯡꯂꯤꯈꯩꯗꯤ ꯃꯧꯅ ꯉꯝꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯗꯣ ꯈꯛ ꯑꯣꯏꯍꯜꯂꯣꯏꯀꯣ ꯏꯃꯥ ꯑꯩꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯒꯤ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯊꯝꯐꯝ ꯈꯪꯗꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯊꯤꯎꯔꯦ ꯑꯗꯨꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯌꯦꯡꯗꯩꯗꯤ ꯉꯟꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯁꯤ ꯅꯌꯨꯝꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯔꯛꯏ ꯍꯥꯏꯅꯩ ꯅꯣꯏꯒꯤ ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ ꯍꯥꯏ ꯑꯗꯨꯅ ꯅꯪꯁꯦ ꯊꯕꯛ ꯀꯔꯤꯁꯨ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯕꯛ ꯍꯩꯇꯕ ꯌꯥꯗꯦ ꯅꯪꯒꯤ ꯍꯩꯇꯕ ꯂꯩꯔꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯥꯛꯄꯗ ꯍꯩꯅꯕ ꯇꯧꯒꯗꯕꯅꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯛꯅꯍꯟꯒꯅꯨꯀꯣ ꯆꯠꯂꯣ ꯂꯨꯖꯧꯔꯣ ꯂꯥꯏꯒꯤ ꯃꯩꯔꯥ ꯀꯠꯂꯝꯃꯒ ꯆꯥꯛꯈꯨꯝ ꯆꯪꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯁꯦꯝꯃꯛꯎ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯄꯤꯌꯨꯔꯅꯨꯀꯣ ꯇꯨꯝꯖꯈꯤꯁꯅꯨ
Horen manane hawaniangkanda hawasasani masu ngarangне thabak mayam ama tawbada waramnani thadoi imungi thabakku tawnaba hotnagadra manemgi khonthibu sagadra ma kharadi wazari mayamsi hotnabada mayangsu yamna kangli imungda leiriba leisabidu thabak mana amata yawhande adubu thadoida thawdabadi yamna kalli thadoina ta khamba nangsu imasi khara haibiyo aina tawba khuding ngangdoida tawraga lei aduna isu thabak amata tawhom khangdri ai wari nangsu kemta haidana nangi leifam thokpa adum lei imungi thabak ngai hakto bu wabrani thadoi sigi nang khakta nati yumgi mau khudingmak tawba ngaktani hoi nangna nahankhei nayumda taruk tabi wabu budi oiramni ado khra khang ado ikhoi mana chaidudine nangna thabak tawbuda soiba yawbaini nang kaisu saurunu ikhoi madi masagine wahai wata nungsiba ngangba haijadabane ado nangi phaningdana asoiba singdokpini na khalo nangna da chumna tawrdine imana gi ngangdoinoba kisu ngangoi aduna thabak tawba matamda cheksina tawnabu hono thabak tawbai wahaba nate thabak tawbadudi ai kaisu wai hairoi ai adum tawjage aina haibadi imana ingonda ngangbiba sibuni aina kai kambi amata tawba yande ngangdoida tawi tawriba thabakta soiba yawdrabasu atopa maram am puthoraglga ngangnabu hone aisu pangangda ngangsilakpada thabak ama tawbada niyatana tawba ngamde hoi aigi asoiba kaya amasu leiramgani adubu ningthina haibiraga sindokpibasu adum yai adudi nate lawaidagi hekta laktharakani nate soidaba ngamdaba kanabu leiramgani asoibada loina leinari ngaktane asoiba loina hainariba taknariba ngaktane adubu imagi chinsidi khare henmankhre aduga ikhoi leisna sisu aina yaningdaba khare lei mana gi ting amata pangdabadudi ai kaisu sauningba phaude adubu masana tawjarasu yaba thabak tu phau aingonda taholini yam ngame nahan sumana irulujabada seba phanik tubu aingonda da subiramoi masi angang sisune kebada khare henmankhre ikhoi leisna budi angang dongna dum lerakpani janingba khara cha setningba khara set tumningi tumbu aduge hinabida adum leikhibadai hauji leisawi pharasi phau thabak kem haitana leisini ado mana tumaina hairegladi nangsu nasagi thabakti nasana khrasu taw haina haiyadro aikhoi mani ma oikhruso ado imasa hanadi sumaina makti ngangba chaiba tarumdabani khangdi ahaloisilakpoira kaino hadakti amngangi ai sumda leiba kanda marakmakta tai ado aina haidawdi angang na hayana loina tawrdi angang no siloi masana tawbi yaba thabak oiradi khare intho as khangde daisu aikhoi leksna da inawa amata hairuba yade imana ingonda chaibana khangba ngamde aduna so aikhoi leksna na yarani na tawri jane ai su leisaringai dadi imai pana yamluna tawraklibane adubu noina janapi dawnadi tawrakte aina yum asida leise pura minai ama dawnane wa amata ngangbasu yandaba iteng pangbinabasu leitaba waida nangonda khaktane aina sumaina wakatcharise aina hojik tawriba maongse ipamgi ima ipanaga uradine isana pidi loridana haidana kapkhrani bungo hoise ai hayene imada hairage nangsu thabak tawbada soidana bo honaro ikoi lisna so imada khara hayu hairage ado tumna ba tawrsi ai sune thabak subai wabane chakam am chasinkhibane ai di tumningbana lore ai tumagi hayeng su thaba am chatoinina nangsu tumulo waramani makhoi waraduna loina pothanakre mathangi numini bisaka leksnaga sumangda phamduna hikainari khambasu ngasidi thabak tungana chatre mamaga wari ngihak sanaki ge khanduna khara thenglap chalagi khanduna leire ima aikhoi leksnabu hikka leibrane leisai faraga hik leidui kai dribe ma namana bisingna lakna bibada loreni ni nangbo nayum panbugam ta khangaroi ne ngangse e hik mayam leibadi natedana khara tangni leise tasawna kaisu khangju khangdana mi imana bisingna ne ai hik lei haiba khangdabane aduna aingonda ne kaisu nokna biroiye tacho aingonda khanaba yam horokladi ne aidi aigi koktagi hikse pharaga tasogi tapsinjani masi ngangse pangkhreda noi tasawna nungsidana phagi tawraga paithoktana su tawri ado ibungo nang bunga sidi thabaka amata satradi kaidawre nasaga nangai tabro thabakudi chakani deima nasidi kitang thenglap chalage tawbane ima gori kharso sanagena aina thabu satpai hawatpadadi ima dim ka pathokiroi aduna ima hoi hawat pangai rami leisi
ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅꯣ ꯏꯁꯥꯅ ꯊꯕꯛꯀ ꯆꯠꯇꯈꯩ ꯏꯃꯥꯕꯨ ꯉꯥꯏꯔꯤꯁꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯈꯔ ꯀꯦꯅ ꯌꯣꯛꯂꯛꯄꯅꯤ ꯃꯃꯥꯅ ꯃꯥꯁꯨ ꯊꯕꯛꯀ ꯄꯥꯛꯅ ꯇꯧꯍꯟꯗꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯕꯗ ꯂꯧꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯀꯩꯅꯣꯝꯃ ꯁꯣꯏꯕꯩꯁꯨ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯇꯧꯕꯗꯣ ꯇꯧꯕꯤꯅꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯅꯤ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯏꯃꯨꯡꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯩꯁꯅꯥ ꯅꯪꯁꯨ ꯅꯁꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯅꯁꯥꯅ ꯑꯗꯨꯝ ꯇꯧꯖꯧ ꯑꯃ ꯇꯧꯕꯩꯁꯨ ꯅꯅꯝꯃ ꯊꯨꯠ ꯂꯥꯎꯕ ꯊꯕꯛ ꯑꯃꯒꯤꯁꯨ ꯅꯅꯝꯃꯗ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯣ ꯏꯆꯥꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯕꯅꯤꯅ ꯑꯩꯒ ꯅꯆꯜꯒꯁꯤ ꯅꯨꯡꯁꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣꯏꯔꯦ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯉꯔꯥꯡ ꯑꯍꯥꯟꯕ ꯂꯥꯛꯄꯤꯁꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯑꯗꯨꯝ ꯊꯥꯖꯔꯒ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯔꯦꯝꯈꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯁꯦ ꯂꯥꯟꯅ ꯂꯧꯔꯕꯅꯦꯕ ꯅꯪ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯅꯗꯤ ꯏꯃꯧꯕꯨ ꯐꯍꯟꯅꯤꯡꯗꯅ ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯄꯤꯒꯦꯅ ꯈꯔ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯃꯗꯨ ꯏꯃꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯥ ꯏꯃꯧꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅ ꯃꯥ ꯑꯩꯗꯤ ꯅꯈꯣꯏꯅ ꯊꯥꯛꯂꯤꯕꯅꯤꯅ ꯅꯈꯣꯏꯒꯤ ꯌꯥꯅꯕ ꯆꯠꯄ ꯇꯥꯕꯅꯤ ꯏꯃꯧꯗꯣ ꯏꯃꯥꯗ ꯁꯥꯎꯒꯅꯨ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯑꯗꯨꯒ ꯏꯆꯥꯇꯣꯝꯕꯤ ꯅꯪꯁꯨ ꯅꯅꯝꯃꯗ ꯀꯦꯖꯔꯤꯅꯦꯅ ꯀꯩꯁꯨ ꯀꯣꯏꯗꯅ ꯇꯧꯕꯗꯣ ꯇꯧꯔꯅꯨ ꯏꯃꯥꯅꯗꯤ ꯏꯆꯥꯕꯨ ꯑꯉꯥꯡꯒꯨꯝꯅ ꯎꯗꯨꯅ ꯀꯦꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ಮಿꯠꯌꯦꯡꯗꯗꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯅꯨ ꯅꯪꯁꯨ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯀꯩꯅꯣ ꯏꯃꯥ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯁꯨ ꯍꯩꯇꯅ ꯀꯃꯥꯏꯅ ꯏꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯗꯣꯏꯅꯣ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯒꯦ ꯑꯩ ꯊꯕꯛ ꯇꯧꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯃꯥ ꯃꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯇꯧꯖꯅꯤ ꯂꯩꯁꯥꯕꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ ꯂꯩꯁꯥꯕꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯃꯧꯅ ꯑꯗꯨꯝ ꯇꯧꯖꯅꯤ ꯃꯧ ꯂꯥꯛꯏꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯁꯨꯛꯄꯥꯟ ꯄꯥꯜꯂꯣꯏꯕꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯂꯩꯖꯔꯒꯦ ꯃꯧꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯄꯤꯁꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯏ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯅꯝꯃꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯅ ꯉꯝꯅꯕ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯍꯌꯦꯡ ꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯅꯪꯁꯨ ꯅꯅꯝꯃꯗꯧꯅ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯈꯔ ꯇꯝꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯨꯝꯗ ꯄꯪꯂꯩꯗ ꯂꯩꯕ ꯌꯥꯏꯗꯣ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛ ꯈꯜꯂꯒ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯧꯗꯨꯕꯨ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯔꯗꯤ ꯅꯪꯁꯨ ꯆꯥꯛꯇꯨ ಚಾಥೋꯛꯑꯒ ꯊꯕꯛꯇꯨ ꯆꯠꯅꯕ ꯇꯧꯔꯣ ꯊꯕꯛꯇꯨ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯆꯥꯛꯄꯨꯗꯤ ꯏꯃꯥ ꯆꯥꯛꯄꯨ ꯊꯤꯔꯝꯃꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎꯔꯁꯤ ꯈꯝꯕ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯆꯠꯈꯤꯕꯗꯩꯗꯤ ꯄꯤꯁꯛꯇꯨ ꯏꯁꯧ ꯍꯧꯔꯛꯂꯤ ꯍꯩꯃꯧ ꯊꯣꯔꯛꯎ ꯂꯥꯎ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯂꯦꯝꯕꯤꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯍꯣꯒꯥꯏꯕꯤ ꯑꯣꯏꯔꯝꯃꯤꯅꯦ ꯅꯪꯅ ꯏꯆꯥꯅꯨꯄꯥꯗ ꯄꯥꯎ ꯄꯪꯇꯝꯗ ꯇꯝꯁꯤꯟꯗꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯦ ꯅꯪꯅ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯗꯧꯔꯦ ꯏꯕꯦꯝꯃ ꯅꯄꯨꯛ ꯆꯠꯂꯨ ꯈꯔꯁꯨ ꯁꯦꯡꯉꯣ ꯑꯩꯅ ꯉꯥꯡꯂꯤꯕꯗꯨꯗꯤꯅꯦ ꯅꯔꯝ ꯆꯠꯇꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣꯏꯔꯦ ꯏꯕꯦꯝꯃ ꯍꯣ ꯉꯥꯡꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤꯅꯦ ꯉꯥꯡꯗꯅꯕ ꯊꯕꯛꯇꯣ ꯅꯁꯥꯅ ꯈꯪꯅ ꯇꯧꯔꯣ ꯑꯩꯁꯨ ꯉꯥꯡꯅꯤꯡꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒ ꯑꯩꯕు ꯃꯅꯦꯝ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯗꯅ ꯑꯗꯨꯒ ꯅꯆꯟꯅꯨꯄꯤꯁꯦ ꯑꯉꯥꯡꯅꯤ ꯃꯉꯣꯟꯗ ꯅꯪꯅ ꯊꯕꯛ ꯇꯧꯗꯦꯅ ꯌꯦꯡꯁꯤꯜꯂꯤꯗꯣ ꯇꯧꯅꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤꯅꯦ ꯃꯃꯥ ꯑꯩꯒꯤ ꯃꯅꯤꯅꯦ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯅꯪꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯦ ꯑꯉꯥꯡꯁꯤꯅ ꯃꯅꯝꯃꯅꯤ ꯍꯥꯏꯗꯅ ꯀꯣꯏꯗꯅ ꯍꯥꯏꯖꯕꯗ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯗꯨꯅ ꯐꯠꯇꯅ ꯈꯜꯂꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯃꯥ ꯑꯍꯟꯗꯨꯗ ꯂꯣꯏꯅ ꯇꯧꯍꯜꯂꯒ ꯐꯝꯖꯥ ꯆꯥꯔꯛꯄꯗꯣ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯗꯅꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯑꯩꯅ ꯇꯁꯦꯡꯅ ꯁꯥꯎꯔꯛꯑꯕꯗꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯈꯪꯅ ꯆꯠꯂꯨ ꯏꯃꯥ ꯑꯩꯗꯤ ꯇꯥꯛ ꯈꯪꯕꯗ ꯄꯥꯎ ꯀꯩꯁꯨ ꯇꯝꯈꯤꯕ ꯂꯩꯇꯦ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅꯁꯨ ꯈꯟꯕꯤꯒꯅꯨꯗ ꯑꯩꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯂꯩꯁꯅꯥꯅ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯧꯗꯥꯕꯁꯨ ꯂꯩꯇꯦ ꯑꯉꯥꯡꯅꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯅ ꯇꯧꯕ ꯌꯥꯕꯗꯨꯗꯤ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯏꯔꯨꯖꯕꯒꯤ ꯐꯅꯦꯛꯇꯨ ꯐꯥꯎꯕꯗꯤ ꯃꯁꯥꯅ ꯁꯨꯖꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯨꯍꯜꯂꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯁꯥꯅ ꯇꯧꯖꯧ ꯍꯥꯏꯕꯅꯤ ꯁꯤ ꯍꯥꯏꯕꯕꯨ ꯐꯠꯇꯕꯤ ꯇꯥꯍꯜꯂꯤ ꯏꯃꯥꯅ ꯅꯆꯟꯅꯨꯄꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯗꯨꯕꯨ ꯀꯩꯗꯧꯒꯦ ꯐꯅꯦꯛ ꯑꯃꯈꯛ ꯁꯨꯕꯒꯤ ꯋꯥꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛ ꯅꯪꯅꯗꯕꯒꯤ ꯇꯧꯕꯁꯨ ꯑꯣꯏꯔꯝꯅꯤ ꯋꯥꯈꯜꯗꯣ ꯐꯅ ꯈꯟꯗꯣꯛꯑꯣ ꯑꯗꯨꯝ ꯐꯕꯅꯦ
ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯅꯇꯦꯡ ꯄꯥꯡꯗꯦꯅ ꯇꯥꯊꯤꯔꯤꯗꯣ ꯑꯩꯁꯨꯅꯦ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯏꯕꯦꯝꯃ ꯇꯧꯅꯨꯀꯣ ꯉꯔꯥꯡꯇ ꯂꯥꯛꯄ ꯅꯪꯅꯅꯦ ꯍꯥꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯇꯧꯅꯨ ꯏꯕꯦꯝꯃ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯨꯡꯁꯤ ꯀꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯄꯤꯁꯛ ꯁꯥꯎꯅ ꯊꯣꯛꯈꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯅꯦꯝꯁꯦ ꯉꯁꯤꯐꯥꯎ ꯑꯩꯅ ꯂꯩꯔꯛꯄꯁꯦ ꯃꯣꯏꯗ ꯅꯣꯡꯃꯇ ꯐꯠꯇꯅꯕ ꯇꯧꯈꯤꯕꯁꯨ ꯌꯥꯎꯗꯦ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯂꯨꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯧꯅꯗꯤ ꯇꯧꯗꯦ ꯏꯃꯥꯅ ꯊꯕꯛ ꯌꯥꯎꯒꯅꯨ ꯍꯥꯏꯔꯁꯨ ꯏꯃꯥ ꯋꯥꯈꯤꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯤ ꯋꯥꯕ ꯋꯥꯗꯕ ꯃꯥ ꯅꯨꯡꯉꯥꯏꯍꯧꯔꯒ ꯂꯣꯏꯔꯦ ꯃꯁꯤꯇꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯏꯃꯥꯅ ꯊꯕꯛ ꯇꯧꯍꯜꯂꯛꯇ꯭ꯔꯁꯨ ꯑꯩꯅ ꯅꯝꯗꯅ ꯊꯕꯛ ꯈꯔ ꯍꯩꯖꯤꯜꯂꯛꯄꯗꯨꯅ ꯍꯧꯖꯤꯛ ꯑꯩꯁꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯏꯪꯅ ꯂꯩꯖꯔꯤꯅꯤ ꯑꯩꯅꯒ ꯀꯩꯝ ꯍꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯏꯅꯦꯝꯅ ꯅꯍꯥꯟꯅ ꯉꯛꯁꯝꯁꯦ ꯄꯥꯏꯔꯒ ꯏꯄꯥꯝ ꯌꯧꯅꯕ ꯏꯜꯂꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯈꯪꯂꯤꯗꯅ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯋꯥꯏ ꯑꯩꯒꯤ ꯏꯅꯦꯝꯒꯨꯝꯕ ꯃꯅꯦꯝ ꯑꯃ ꯊꯦꯡꯅꯔꯨꯔꯗꯤ ꯃꯌꯨꯝꯗꯒꯤ ꯌꯨꯝꯁꯦ ꯇꯥꯅꯅꯦ ꯀꯣꯠꯇꯅ ꯃꯩ ꯂꯪꯊꯣꯛꯆꯔꯛꯂꯅꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯖꯔꯤꯁꯦ ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯌꯦꯡꯒꯦꯀꯣ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯈꯝꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯂꯝꯃꯤ ꯈꯝꯕꯅ ꯃꯌꯨm ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯗꯣꯏꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯐꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯊꯣꯛꯑꯒꯅꯦ ꯉꯟꯅ ꯍꯦꯛ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯣ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯎꯒꯦ ꯏꯍꯦ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯩꯈꯣꯏ ꯀꯥꯗ ꯊꯝꯂꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣই ꯂꯩꯁꯅꯥꯁꯨ ꯈꯔ ꯄꯤꯕꯤꯔꯣ ꯅꯪꯒꯤꯁꯨ ꯂꯧꯍꯧꯀꯣ ꯑꯉꯥꯡꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯒꯅꯤ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯊꯨꯅ ꯂꯣꯏꯔꯛꯀꯅꯤ ꯂꯩꯁꯅꯥꯗꯣ ꯃꯅꯝꯃꯒꯤ ꯐꯅꯦꯛ ꯑꯃ ꯌꯦꯡꯒꯦꯅ ꯃꯅꯝꯃꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯆꯨꯝꯅ ꯐꯅꯦꯛꯇꯨ ꯌꯦꯡꯂꯒ ꯊꯣꯛꯂꯛꯇꯦ ꯃꯃꯤꯠꯇꯨꯅ ꯀꯣꯌꯠ ꯑꯣꯠꯇꯨꯅ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯈꯝꯕꯅ ꯂꯩꯔꯛꯈꯤꯕ ꯆꯥꯅꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯐꯅꯦꯛ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯔꯝꯃꯒ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯑꯗꯨꯒ ꯄꯤꯁꯛꯇꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ 이비에만 낭디 나복수 양 fat대나 낭기 가다 도 야마 아싸 아탁 레이도 나탄다 로이나 싸게 호네이네 앙앙 스마 레이세 카라 자미나게 칸데바 미 비자님다다나 낭네 이비에마 낭네 미 티나바 칵 야로 헤비에마 아이기 아레이바 낭기 아레이바 예나도나 자미나바기 와칸 레이데 낭디 아 나마나 빠두나디 겜다 딱피 담비락트라바니나 칸드레네 낭디 이마 ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯔꯤꯕ ꯑꯆꯥ ꯑꯊꯛꯇꯨꯗꯤ ꯇꯥ ꯈꯝꯕꯅ ꯍꯧꯖꯤꯛ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯦ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯗꯁꯨ ꯆꯪꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯩꯁꯅꯥꯗ ꯄꯤꯔꯒꯦ ꯈꯜꯂꯝꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯆꯥꯒꯦ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ ꯏꯃꯥ ꯑꯗꯨꯒ ꯏꯃꯥ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯐꯖꯅ ꯍꯪꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯨꯗꯗꯤ ꯐꯠꯇꯅ ꯂꯣꯏꯅ ꯈꯜꯂꯕꯅꯤꯅ ꯃꯤꯁꯨ ꯂꯣꯏꯅ ꯐꯠꯂꯝꯃꯣꯏꯅ ꯂꯩꯔꯤ ꯋꯥꯈꯜꯗ ꯈꯔ ꯐꯗꯣꯛꯑꯣ ꯏꯃꯥ ꯅꯆꯥꯅ ꯃꯧꯁꯨ ꯅꯨꯡꯁꯤꯕꯁꯨ ꯈꯔ ꯇꯝꯕꯤꯌꯨ ꯑꯩꯁꯨ ꯅꯆꯥꯅꯨꯄꯤꯒꯨꯝꯕꯅꯦ ꯑꯩ ꯅꯣꯡꯃꯇ ꯏꯃꯥꯗ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯤ ꯈꯜꯂꯤꯕꯅꯦ 하레 마콩 컴바가디 하이데 낭나 파트라가 앵원다 우 파타바 타할리바 하이크레 아이부 해 뽀삐 이마니 칼리바니 까이나 따닝된 해 눅시라니 까이나 강자리도 마마 마빠판바기수 사우닝이 말리네 이비에마 아이나 강레이세 마이액다 강락바니 마이액다 남마나 빠드나 딱피 담비람라가부 ngasi ngangnari laungnari mayamse laungnakidro ibema aisune ya phattabi manem natte nangi naong tawduna phalataba 이마 kaidaure kulau laungnarishina nungdangsida mi loina tanarani ikaiba kemta phawdrabo noibo ibungo nangi nupisi ya phattine mama pana kemta waraktara male magi hakta imung ase loina kaiba tare nangsu khalu mause lakdringaide ekhoi hum kayam nungaina nungsi sanana leirami ha adugu ma hek lakpadagi ekhoi amatta nungsina haloidore adugi imana mabu khara warake tawbani 이마 namong nupina kari soiba torumlagi amta hairausi kaigumba mana aramna thobak torumlabadi ma boini yumsida leheloi ho mabukse phattaba mi pijanindaba aina haidi imungsida masanupi ama leiri nungsi sanana arai ba puthoklaga chaminau adubu madi tawdiye ahawba ama leirasu mathanda kada pusinduna chanaba hotnaine ho ngasido nasanupina maugi kada changlubada asa athang mayam lehawi haina nasanupina tamme adugi imana ne adumaina tawganu haina nganglamiba adugi oire adudi aina hoji thabak halakpada leiraga kada thamlambani ma
ꯃꯥꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯀꯥꯗ ꯐꯥꯎ ꯆꯪꯂꯝꯈꯤꯔꯣꯏ ꯑꯩꯅꯁꯨ ꯂꯩꯁꯅꯥꯗ ꯈꯔ ꯄꯤꯈꯣ ꯍꯥꯏꯔꯝꯃꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕꯗꯨꯒꯤꯗꯃꯛꯇ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯕ ꯍꯧꯅꯗꯦ ꯏꯃꯥ ꯑꯩꯁꯨ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯉꯥꯡꯅꯔꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ 이마가 ꯑꯩꯈꯣꯏ ꯂꯩꯁꯅꯥꯒꯅ ꯇꯨꯃꯤꯟ ꯑꯍꯥꯎ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯈꯪꯂꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯅꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯂꯣꯟꯖꯥ ꯇꯧꯔꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯅꯤ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯔꯁꯨ ꯃꯁꯤꯡ ꯊꯥꯕꯤꯗꯦ ꯅꯪꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯅ ꯉꯥꯡꯗꯣꯏ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ 이마나 ꯑꯩꯈꯣꯏ ꯂꯩꯁꯅꯥ ꯅꯨꯡꯁꯤꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯏꯁꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯤꯒꯤꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯃꯊꯟꯇꯅꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯑꯗꯨꯛ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯗ ꯏꯃꯥꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯃꯥꯗꯤ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯏꯃꯥ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯦ ꯇꯥꯔꯗꯤ ꯃꯃꯥ ꯃꯄꯥꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯥ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯂꯩꯁꯅꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯅꯦꯝꯅ ꯑꯣꯠꯄꯤꯔꯕꯗꯤ ꯁꯥꯎꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯃꯥ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯤꯌꯨ ꯊꯥꯗꯣꯏꯁꯦ ꯌꯨꯝ ꯑꯃꯒꯤꯗꯤ ꯅꯤꯉꯣꯜꯅꯤ ꯑꯩꯈꯣꯏ ꯂꯩꯁꯅꯥꯒꯨꯝꯕ ꯏꯃꯥꯁꯨ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯅꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯅꯨꯡꯁꯤꯔꯒ ꯈꯜꯂꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯑꯗꯧꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯉꯥꯡꯗ ꯄꯤꯁꯛ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯄꯤꯁꯛ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄꯤꯁꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯦ ꯊꯥꯗꯣꯏ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯑꯁꯤ ꯏꯃꯥꯗꯤ ꯉꯔꯥꯡꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯃꯧꯅ ꯆꯥꯛꯁꯨ ꯉꯟꯅ ꯊꯣꯡꯉꯕꯅꯤ ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯆꯥꯊꯣꯛꯂꯨꯔꯣ ꯏꯃꯥ ꯅꯃꯧꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯔ ꯈꯨꯝꯈ꯭ꯔꯦ ꯑꯩꯕꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯏꯃꯥꯅ ꯄꯥꯝꯗꯕ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯏꯃꯥꯅ ꯆꯥꯛ ꯆꯥꯗꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯔꯨꯁꯤ ꯏꯃꯥ ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤꯅꯦ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯗꯅ ꯏꯃꯧꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯏꯃꯧꯅꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯅ ꯃꯥꯅꯤ ꯈꯟꯕ ꯉꯝꯂꯒ ꯑꯩꯅ ꯏꯃꯧꯕꯨ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯈꯟꯕ ꯉꯝꯂꯨꯗ꯭ꯔꯦ ꯏꯃꯧꯅ ꯇꯧꯕ ꯈꯨꯗꯤꯡ ꯐꯠꯇꯕꯅꯤ ꯈꯟꯗꯨꯅ ꯏꯃꯧꯕꯨ ꯊꯤꯅ ꯇꯧꯕꯤꯔꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯤꯕ ꯃꯅꯦꯝꯅ ꯑꯣꯏꯁꯤ ꯅꯪꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯎꯀꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯃꯥ ꯑꯩꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯅꯤ ꯈꯜꯂꯤꯕꯅꯤ ꯂꯥꯛꯑꯣꯁꯤ ꯏꯃꯥ ꯆꯥꯛ ꯆꯥꯎꯔꯁꯤ ꯏꯃꯥꯅ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ ꯏꯃꯥ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤ ꯉꯁꯤꯗꯒꯤꯅꯦ ꯏꯃꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯈꯜꯂꯒꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯁꯨꯔꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤꯅꯦ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ ꯏꯃꯥꯅꯦ ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯅꯪ ꯆꯥꯛ ꯊꯤꯔꯝꯃꯣ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯩꯁꯅꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯂꯩꯁꯅꯥꯗꯤ ꯉꯟꯅ ꯍꯧꯒꯠꯇꯅ ꯑꯩꯒꯤ ꯏꯇꯤꯡ ꯄꯥꯡꯂꯤꯅꯦꯅ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯏ ꯏꯃꯥ ꯂꯨꯖꯕꯤꯌꯨꯔꯣ ꯑꯩ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯝꯃꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯄꯣꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗ ꯌꯨꯝꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ